Fawagi Maru Pausing Pizari. Union Minister Pralahat Singh Patel na Lamdamasigi Fazaraba Nat Amadi Chanabigi Masak Magun Singh Thakre. Lamdamasida Santi Thugaina Bohonarakpa Su Chetnariba Kuki Organization Singh Thidoktuna Exen Lokatnaba Center da Kangan Krehaina Minister TH Radesham na Fondukre. Manipur Police Training College ki Master Piba Hawai Jar Chagem Pomba Charuba Trainee Kuntra Hena Jenims Hospital da Laikanakre. Moray Hospital da ising fangdabana mara moiraga hospital asida mathau tawriba doctor staff amadi hospital asida layeng liba miyoi sing amadi sebari kaya awaba mayoknare. Amadi Chief Minister and Birena Thobu Oiduna State Cabinet ki mifam pangthuktuna issue kaya khanakre. Times of Manipur ki Manipuri Paumi and Tabiriba Mayampunuapu, ASHAPRIYA Natram Nokchari, Nasigi Maru Pausing, Machakaina Pizari. Manipur ki Nad Amadi Chanabi Asi Top Topi, Mafamatada, Asuk Inakunba Nad Amadi Chanabi Tenaratri. Miyamna Lamdamasigi Nad Amadi Chanabi Yokatuna, Malim Sinbatungna Sak Taklasi Haina, Union Minister of State in charge, Culture and Tourism, Prahalat Singh Patel Haikre. Wafamasi ngasi Manipur University of Culture na sinduna MSFDC da pangthokiba Inat Cultural cum Literary Meet listing ani taramapan gi tharom da haikibani mahak na makha taraduna lamdamasida lairiba culture amadi tradition asi furup yambagi matungina makhal mathel suna lei isai jagoi martial arts na singba hiram kayana lamdamasibu malem gi mamang da sak takle India gi na chanabi kaya gi manungda Manipur gi art and culture na achoba mafam amakalle maramasina University of Culture Thambada Khwaidagi Matik Chaba Mafamasi Manipur na oire. Manipur ki Cultural University asi semgatpada center na ngamjaba खुदिमक तेंगबांग पीगनी हाइनसु मखाता खे. एक ही राज्य में अलग-अलग तरीके से वो प्रयोग मैंने इस मंच पर भी देखा है. मैं उन तमाम लोगों को मैं जानता नहीं. मैं उन सबको बधाई देता हूं कि आपका जो प्रस्तुतिकरण था फ्यूजन का वो निश्चित रूप से ऊंचाई छुएगा, आपको स्थान मिलेगा. आप इसकी कोशिश करें. इस शुभकामना के साथ मैं फिर से आयोजकों का आभार व्यक्त करते हुए अपनी बात को समाप्त करता हूं. मैं भविष्य के लिए शुभकामनाएं देता हूं कि आप अपनी संस्कृति के वाहक बने और देश और दुनिया में मणिपुर का नाम रोशन करें. उसमें जो सहयोग भारत सरकार के संस्कृति मंत्रालय के नाते हो सकता है, मैं आपको आश्वस्त करता हूं कि मैं करूंगा. Thauramadu Mari Lena, Minister of Art and Culture, L. Jayanta na haikibada Manipur University of Culture Minister Hausik University Asidigi Infrastructure da award pakaya leibana University asi mapung fana amadi mangam samna mathau tawbangam dana leire adabu laibok fabadi Union Ministry of State Culture and Tourism gi maikaidigi green signal piraklabanina infrastructure award pasing su tapna semga sagat pa horagani haina mahakna haiki amri tangkul gi jogoi kamai towi tiki sanapati gi mawmarang jogoi kamai towi chothei kamai towi ate loina na khoi ki chinau singi kamai towi meti gi jogoi kamai towi kada wai no mana be yawi harga same platform the same stage da khoina jogoi samin narba kanda awa patha narba kanda thamoi kham narba kanda dushina la kane and that is what we are going to do and it is where our union minister Prabhat is going to help us. So let's wait and let's thank to the Almighty Father the short of say the Kulinum Mongoloina Bakoi. When I say I am the Hajaraga, Palapati Yatu, my program, I am still living, I won't take much of his valuable time. Ngasigi Thauramatu da Union Minister of State in charge, Culture and Tourism, Prahalat Singh Patel, Minister Art and Culture, L. Jayanta Deputy Chief Minister, Y. Joy Kumar, Youth and Affairs Sports Minister, Letpau Haukip, Inner MP, R.K. Ranjan, Ketigao Assembly Constituency MLA, Nahakpam Indrajit Amade, Manipur University of Culture Vice Chancellor, Bobby Waikhomna, DICE member Singh Sarkyaki. Lainga Kamadi Kuki CSO Singi Marakta Yana Kiba Wafam Kaya Tugaiduna, Kanglup Masilda, Lainaramba Santi Tugaina Bohonarakpa, Suda Ladiba Kuki Organization Sing Tidoktuna, Excel Lokatnaba, Center the Kangan Kre Haina, Lainga Ki Wangang Loi Soiriba Education Minister TH Radesham Nafong the Kre.
ngasi News Secretariat ta leiba Minister gi office ta pangthokpa paumi singa unaba amada mahakna makha taraduna Manipur gi Kanglup Masel gi marak ta leiba santi asi kairak payaba leibadagi ngarang numidang lainga kamadi kuki CSO singpuna faminaduna kuki revolution gi mingda Greater Imphal gi manungda park ama semgatpa amadi general holiday gi mahutta restricted holiday ama thamnaba yanaki ba wafam thugaiduna kuki miyamda ki haliba si intelligence report ki matungina suda leriba lup kharanani haiba khangmangamle asumna Kanglup Masel gi marakta santi kaina bo honarakpa suda leriba lup singa si thidoktuna center de action lokhatna ba khangan kre amaromda disturbance free education zone ohena bo honariba mahairoi lup ama oriba cycle ama di tengnopal area gi KSO na lamdam adugi school college sing thingani haina social media na chingbada Fongdora kibadu gi mathakta FIR ama lokhatuna athuba matamda fagatnaba order su thokre haina makhatana haiki Women recognize the all khara British ki mayo land ho re khara kano to re have to recognize to wi oina government to haina hare demand sia me do hanna sahi sama sura banina akoi khanna ra kana pare ado idi yeng se to ra kana ngasai gi restricted holiday law thokpa aduga akoi gi memorial park amma adu cookie rebellion haina to raga adu tawwa haina yanaraga lay ngarang yanara sakhibase sirei sirei yanaba yaroi haina kihan gon na tawraga akoi gi su da yaw group kharana mafam khara ta tawraga nongoi ga blame fire taw khodan law kong na khara taw dagi musi yanaba si kai be sarkar hoje akoi verify ta hon masali krai krai kai gi tawni yeng wena siguma je akoi government lay lena siguma taw yaroi akoi action lawgani hena aduna atopa community mayam so appeal tawjirse Maitei Kangni Naga and anybody living in Mayamaso. Amana Taure, Hena, Sumalan Makangana, Akuna to react to the Vida, Akui Yaring Santi, Yamna, one of Panjaraba Santi, Rakshakium, Haite Messi, maintained over Saruk Yabio in a cinema. Manipur Police Training College Pangai campus Manungi, family line the Yonba, Hawajar Charubadagi, trainee Kuntra Hena, Jenims Hospital like an acre. Ngasi college asiga yukta piba mess ki chak and sangda Hawajar amadi Hawajar changem pomba charubadagi trainee singadu oba laihona chingba tawrakhi masing yamlaba trainee singaduda layong sing asina narakpa thengnarakpadagi ngasi nungthil pungani tarakpa matamda Jenims te pukhalakhi masimakna lainga ki police training college asida piriba chana thaknaba polam sing asi ningthina yengsindabagi asigumba thawdokasi thokpane Food Security Act ki makhada lamdam asida pusalakli ba chana thaknaba polam kaya yengsinbagi thabak chathari haina laingakna haizarabasu checksin daba amadi mari leinaba loisangna mathau ningthina tawdabagi mami chauna tari lamdam asigi ngak sel gi lamda thabak tawgadoriba personal singi mess ta fawba afaba chinjak fanganba ngamdriba sinadi micham miyamna chanariba chana thaknaba polam sing asidadi kayamuk yamna hakchangda sokningai oigadaba polam sing yawramgani haibasi chingnadaba ngamde Maramaduna Lenga ki Maikaidigi, a Sigumba Todok sing a sea, Tung the Makatana Toktanaba, Laukat Payaba checks in Tarang sing, Laukat Pagitangai for the Bakaya lady. Nakalamaromda Todogasi Tokle Haibagi Pau from Badagi, TOMTV Paumina, Jenims Hospital the Changsinduna, Paulo Nobohonake. Maduda Hospital do the Leramba Training Center Asigi Assistant Director na, Pau Atopa, Loningai Laitrabara Haibanachingba, Paumigi Moral Down Tobayaba, Fazada Bawahai Watakaya Sizinatuna, Karem Naraki Baduda, Paumi sing and Nuaita of Fongdokre. More the Laiba More Hospital the Hokiba Takaragi Mamangdagi, Ising Fangdabana Maramoraga, Hospital Asida, Matau Toriba Doctor, Staff Amadi Hospital Asida, Layang Liba Mio Sing, Amadi, Sevari Kaya Awaba Mayoknare Haidi, Hiramasigi Matangda, TOMTV na Fangba Paugi Matung in a day, More the Laiba PHEDG, Water Supply Digi, Ising Taba Lepkibana, Maramoraga. Housing Hospital asigi thabak thauram kayada ising fangdabagi awaba kaya mayoknari masigi mathakta hospital asida laiba anaba amadi sevari sing tangai fadana toilet changba matamda lanai cell tingna ising layraga sizinari hari hiramasigi matangda hospital asigi MO in charge oina puriba Dr. S Kumar unaba amada haukiba tha ani gi mamangdagi water supply dagi ising tharak tabana housing hospital asida khudong chadaba kaya ama oire Hospital gi management dagi fund laktabana lanai senfam puthoklaga turel dagi ising chingkhatuna sizinari masida mung mahing matai sina ba haiduna hidak sing leiduna sizinari masida doctor singna patient singyana ba yengadra ising leitabagi awaba yengadra khanbada khudong chadabo hele amadi masida amuk patient singna ising leitabagi duty tariba doctor singda sawbo fawbo yauri water supply department gi mari leinaba singda hairabasu pipeline sing yadabana ising thadabane Yadriba pipeline singasi Sinnabagi Senfam Hospital na Puthoknaba Putho haina Kangalak Palay.
maram aduna hiram asigi matangda mari lenabasingna thubada meeting changbiyo haiki water supply room the high so akoina water supply room the phone to so pipe to sillo akoina oina lanai chinjaraga ising je chinjabagi phibam da lai duga hojik je akoina so kano mayam do hanjabani turen dagi ising je chingkhale turen di ising chingkhal ba je pura process to the ya the process adu da koi fridge gi ha pani alam adagi amu bleaching powder mu hap tayar ana mayam yeng lai bina kamai ising do pura direct chingkhala dum kano season handoi no aduna koi bleaching powder lai ba changi adagi fridge gi alam ju lai ba changi aduna koi sona kan hospital gi koi hoji koi duty tariba doctor singjina awa ba yamna mayong na re adagi patient ju hoji no mada around 70-80 lai OPD plus emergency da adum patient party na di doctor da koi duty tariba doctor sum tainabi na lai re mayamna kano tawraga ising laite doctor da du yen chande koi duty bu tawdara natraga ising bu senagadara ama mo tawdara adu koi ju ko option bam yaure yam awa Tha asigi tarani thoida state cabinet mifam pangthokuna warep kaya laukraba matung chief minister and binena thobu oiduna ngasinung til state cabinet kin mifam CM secretary ta pangthokre mifam aduna hausi koriba tongan ba issue singe maramda khanane naki maru oina lamdam asida khunda minariba kuki furuki chilinau singna anglo kuki wargi chahi chama surapagi komol thoranga mari lenana ningsing yumbi yumbada thariba warol dagi oirakliba wathok sing waroisin puraknaba kupna khanaki hari Paugi marthana te break ama lauzari nupi ekhoi gi di khongthang khuding seksiningai gi seksiningai ngaktani mafam matam khudi makta aina cheksinduna ta lakli adubu mahausa gi khongchatnina khudung thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasi de khoi jingna ningai oidre akhoi gi damak bright enterprises ki ningol khudo takadoriba ningol chakobada set innabagi damak quality leiraba ahongba mamalda pinabagi damak sem saduna leiraba nagamapal ima kaithel opposite ki first floor da leiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana christian singi wedding da seasonaba wedding gown su mafam asida phangbigani nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkul faijom amadi ready made faijom makal suna phangaw mafam yam nueva pao mana mafam masida adom adongi apama design kuding makki order slogzer amtang lengsin biro khwai brahmapur nagamapal ima kaithel ki opposite ki fast floor da leiba service boutique break matung da me amutaram nokchare makada ba pau pizare lamdam asigi lomi singna maru lawbagi hainabi thamba fai haina horticulture and soil conservation minister T Shyam Kumar na phongdokre Horticulture and Soil Conservation Department is Sinduna, as a Kongam Patalaiba, Farmers Training Hall the Pangtokiba, MIDIS Lissing Taramapan, Lissing and Kungi Makada, Vegetables City and Topagi Taramda, Sarugyakiba, Minister Shyam Kumarna, Lamdamasig along with Singatariba, Maru Marang Singh, Matang Jahida, Tanabagidama, Maru Loko Bagahinabi, Tamdabasi, Libak Tibane. Lomi Singna Olak Pachahida, Tanaba, Maru Lok Bagahinabi, Tambatangai Fade, Hiramasigi Matanga, Mari Renaba Department is Suakanaba meeting a machanga matam oire. Amaromda Chaukat pa khunai amagi damak mipum khudimak ingkhol koiba gi hainabi leiba mathau tai ingkhol koiba haitaba imung adu mapung faba imung amani haibadi langani Binati koi ingkhol koiba horticulture gi ingkhol koiba adu lomi singda department gi officer singa department na sakhanga badumba recognize tor badumba lomi singda piba rabi kroki sit yenthokpagi sumba thorom masida akoi ayambadi agriculture amadi horticulture ani si is a like one family yumma lamdam ma sakhat ji isagi state isagi ingkhol ikagi imung manung yenaka longa ingkhol akoi mayam si ngasi matam gi mahi marong amadi hai palai pal nthi jana thaba ngamna ba adugi mayam horticulture department gi officer singna
tawdun la ay masum tawri amasum henna mayam tanaraga praja mayam support tawi Ngarang numidang pung taruk taba matamda Imphal More Lambigi khudeng thabida leiba 32 suba Assam Rifles checkpost ta Morelomdagi Imphal tamna tholakpa silver machugi eco van registration number TN09CH 7596 asida check tobada WY tablet lising yankai nithoi amadi brown sugar packet taramatoi ga konana miyo yama fare hari faraba miyo edugi maming Ginmunlang Jow chahi apokpa nemthang Jow kawi Churachandpur gi Langnem village tagini fagalaba polam singadu malem gi kaithel da chaurakna lupal crore amaga lakh mari furom gi mamal loigani hari Nakalamaromda Jiribam District Police ki Foreigners Checkpost FCP gi kangbuna ngarangi Foreigners Checkpost ki gate manaktage nupi ani number 4 ka kunana fari hari faraba nupi ani adu Kwakta Ward number 7 dagi Sahina Sheikh Elias Bema chahi kuntra mathoi mapuroiba Abdul Nur amadi hata wangkai khunau dagi Fundrai Mayom Farana chahi kun mapuroiba Muhammad Sahadal Ali kawe makoi ani passenger puba Quizzer da tongduna lakpani makoi ani dagi number 4 gram kunmari fangle Fagalaba polam singadu local market ta lupa lakh tarani thoirongi mamaloigani makoi ani Jiribam police da khusinakre haidi Tasigi tarahumdoida Tamenglong Higher Secondary School gi chowkidar gi macha nupada nupi amana khupakna tharami haibagi wahauda achumaran yengdana numit aduda school adugi campus manungda changlamba nupa nupi kayada leikai miyamna khut tharakhiba amade RK Randailu amasung Somilabu masam kaktuna miyam mamangda khongoi kiba thawongbu akanba mongda yaning da phungdorakle ngasi Palace Compound to laiba Youth Forum for Protection of Human Rights ta pangthokiba paugi mifam amada thaudok adu da victim oi horabi RK Randailu gi mache Matsaliu palmaina hai school gi chowkidar gi macha nupada khupak na tharamle hariba numit adu gi nonganba October 13 gi nungthilda school adu da laglamba miyoi khudingmak laikai adu da laiba miyamna kaukhatuna mamai mamit punsinduna Pikliba machagi mamangda tamthina phubi basita singna pende thaudoga sigi matangda tha sigi taramanga da Tamenglong police station da complaint ama thangatke adubo police ki maikai degi thaudoga dugi matangda ngasi faba FIR ama laukhat piu haiba yadre nakalamaromda ngasi gi leingakna mob justice tawba yade hairabasu makhatana sigumba thaudok sing thoklakliba se athuba matamda akan yeng changbiu admadi achumaran puthokpiu Loinana thaudoga sigi matangda midyeng changbinaba Youth Forum for Protection of Human Rights ki maikai degi so Manipur ki Chief Minister amade Manipur Police ki DGP da aiba cherol pisinduna wakat kre haiki Justice tawasi government yade haina lawthokhrabne adubo hojikse aikoi da asigba fattaba crime mob justice ki thoklaga laibisida aikoi so yaning de government na so government ni side so aikoi police so When wakal le dubo hojik pho FIR so sanbi de aduna hojik si government gi side gi so asigi se thuba matamda yengsin biyo Medilan Ambulance Service ki ahumlak suba mapokumon thorang mari lenana Advanced and Basic Life Support ki khudong chaba yawgadaba ambulance ani ga loinana mobile application ama ngasi launch tawkhre Imphal gi Chingmairong da laiba Hotel Classic ki Imperial Hall da pangthokiba Chinglem laba thorom aduga mari lenana Medilan gi Managing Director Dr. M Dayanandana ngasi launch tawriba mobile application asigi khuthangdagi ambulance na piriba servicing line fangba ngamlagane masigi sumathakta air ambulance ki service su ngasidagi mathau tawba horagani haiki Kainoigana akhoi mapandagi kawbanina mapangi charges among pida yadabado adugi potung de akhoi isana puthokcharabnina haidi daka laiba doctor equipment mayam ja akhoi na putho chattorabnina adugi akhoi khudong sabadune akhoi na pujar ningisu hanadi akhoi Delhi dagi kawraga Delhi dagi among doctor lakpani haigani natraga lakturi sindo akhoi communication gap laibasu yam yawi but akhoi sidagi silaga chachatagadi adugi hairiba gap mayam do handhaba choina ngamani henasu affordable oirani hena akhoi thamjagi Nakalamaromda Thauramadu Getoiba Mithunglen Gyoiba Warol Piraduna Babina Group of Industries ki Chairman Dr. Dhavali Thangzamna Haukiba Chahi Masida Pivarel and Lokalakliba Taudangasi Chautok Chaningaini Makatana Lamdamasigi Miamda Kanaba Kaya Pigani Haibigi Tazabale Haiki Air ambulance and over edition announcement to air ambulance dum darkar lerkani di marak ta koi patient yam serious oiba Imphal lang mangam daba mapanda pugodaba Delhi da Mumbai da
ꯑꯗꯣ ꯃꯐꯝ ꯑꯃꯗ ꯄꯨꯒꯗꯧꯕ ꯃꯇꯝꯗ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯑꯦꯌꯔꯀ꯭ꯔꯥꯐꯇꯗꯤ ꯁꯤꯠ ꯂꯧꯊꯣꯛꯑꯒ ꯁꯥꯡꯅ ꯏꯐꯠꯂꯒ ꯄꯨꯕꯅꯤ ꯐꯦꯁꯤꯂꯤꯇꯤꯁ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯍꯥꯏꯔꯒꯗꯤ ꯂꯥꯏꯐ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯎꯖꯔꯗꯣꯏꯅꯤ ꯗꯦꯗꯤꯀꯦꯇꯦഡ് ꯁꯔꯚꯤꯁꯅꯤ ꯑꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯑꯦꯅꯤ ꯄ꯭ꯂꯦꯁ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯗ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯅꯤ ꯑꯗꯨ ꯁꯤꯃꯛꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯝ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯗꯨꯝ ꯊꯦꯡꯅꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯂꯦꯟꯅ एयर एम्बुलेंस की मपानी फार्म टाइप तौरगा पीरकदौर सर्विस मफम मैम पुनः कानब पीरगनी है थाजे कल्चर अमदी टूरिज्म यूनियन मिनिस्टर ऑफ स्टेट इंचार्ज प्रहलाद सिंह पटेल ना ngasi numit yuma matung Manipur gi governor Nazma Haptullah ga unaduna wari sanakre कल्चर अमदी टूरिज्म यूनियन मिनिस्टर ऑफ स्टेट इंचार्ज प्रहलाद सिंह पटेल ना राज भवन दा गवर्नर नाजमा हप्तुल्ला गा उनदुना वारी सानखिबदुदा करी करम वाफम सिंह खनखिबगे हाइबगे पाउ चपचाना फंगबा ngamdre adum oinama thajaba yaba paugi likhun amanade hauzik oiriba state lenga ki matangda wafam kaya khanaki hairi ओजा अवाट पसिंग हापीरगनी हाइना हंजिन हंजिन थाजब पीख्रब फावबदा थबक तौन थोरक्तबबु यानिंगदब फोंदोक्तुना इम्फाल ईस्ट की चेकोंदा लैबा आनंद सिंह हायर सेकेंडरी स्कूल की महाइरोई सिंगना यानिंगदब फोंदोक्तुना पुंगजा खरा लंबी तत्तुना वाकत मिफम चथखरे खोंजंग अदुना मरम ओइरगा लंबी चथोक चसिंदा अकाइब पीखे तुंगदा पुलिस लाक्तुना खोंजंग चंगसिंगलबा सिंग अदु तानखाइखि खोंजंग अदुदा सरुक याकिबा स्कूल असिगे स्टूडेंट्स यूनियन की सेक्रेटरी फाइनेंस वांगखेम बुंगो मैतैना हाइकिबदा था अनी की ममांगदगी स्कूल असिगे पॉलिटिकल साइंस की ओजा अनी जियोग्राफी की ओजा अनी मणिपुरी की ओजा अमा अक्टोबर 15 फाउगी मनुंगदा थारकलगनी हाइना थाजब पीख्रबसो ngasi फाउब थबक तौन थोरकप लैत्रि करिगुंबा हाइना की वाफम अथुबदा थबक तौन थोरकत्रबदि अकनब खोंजंग कया चंगसिलगनी हाइना महाकना मखाताना हाइखि मांगदा एजुकेशन डायरेक्टर अमदी एडिशनल एजुकेशन डायरेक्टर उनजौरे मखोइना उनजरब थाना जुलाई दा अदुगा मखोइना थाजब पिरकपना अक्टोबर की डेट 9 दा इंटरव्यू लोरगा डेट 15 बौगी मनुंगदा ओजा सोइदना थारकने अदुना अयाबा थाजब पिजरे अदुबो हौजिक पाबा मखोइना थाजब पिरगा हजिक पाबा तौथरोक्तबसिदा अखोइगी आनंद सिंह हायर सेकेंडरी एकेडमी की स्टूडेंट मैम सिंगना मखोइना अथु मतबदा थारकतब तारगदि मखल मखा कियागे प्रोटेस्ट हानिंगा लेतना संगसिलखिनी हाइबजे वाइजे थमजरगा लोइसिनजरगे निंगोल चाकौबगा मरी लेनना द मणिपुर अपेक्स हैंडलूम वीवर्स एंड हैंडीक्राफ्ट आर्टिसंस सीएस लिमिटेड नसिंदुना अक्टोबर 19 फाउबा चथगदौबा निंगोल चाकौबा हैंडलूम एंड हैंडीक्राफ्ट एक्सपो 2018 ngasi इम्फाल के जीएम हॉल दा हौदोखरे स्टॉल हुमफुतराना सरुक्यादुना एक्सपो चथगदौरिबा अदुगी नुंगी वारोल पीरदुना आवास की बोर्ड डायरेक्टर एस बुबोन हाई अखोइगी लायोइख्रबा इपा इपु सिंगना थंबिरबा ख्वाइदिगी अचौबा कुमई सिंगी मनुंगदा मरु ओइबा अमानी हाइना लौनरिबा निंगोल चाकौबगा मरी लेनना अखनबा एक्सपो सी पांथोकपने हैंडलूम अमदी हैंडीक्राफ्ट असी अखोइगी इपा इपु सिंगना थंबिरबा अखोइगी असेंगबा लन्ने लन असिदा युमफम ओइदुना असेंगबा सोशियो इकोनॉमिक फिदा असी सेमगलकपने मसिमगना मणिपुर की फिजोल कयागी मनुंगदा मोइरांग फिजिन वांखई फी अमदी साफी लान फीगी जीआई रजिस्ट्रेशन पिरकलबने मखाताना जीआई फंगबा याबा पोलम कयासु लैरे मरम अदुना मरी लेनबा डिपार्टमेंट अमदी लमदम असिदा खुंदामिनरिबा चिंगमी तमी पुना होनामिनदुना हैंडलूम अमदी हैंडीक्राफ्ट की जीआई फंगबा यारबा पोसक सिंग मसक खंगदोक्तुना जीआई फंगनबा होनामिनसी हाइना अपील तौखे जीआई फंगलबा फिजोल अहुम असि अंगांगी सिलेबस ता हापिदुना फिसा लोनसागी वारी सिंग अंगांग सिंगदा खंगनबा मथौ ताई लोइनना सोशली यूजफुल प्रोडक्टिव वर्क्स ओइना अंगांग सिंगना स्कूल की मतमदा फी साबा हैहनबगी थबक असि पाइखटलबदे हेना पोथोक पोथोकपा ngamba amadi work culture hengalakani haiki जीआई फंगलब अहुम हारिब साफी लांपी अदुगा मोइरांग फिजिन अदुगा अखोइगी वांखै पी हारिबसिंग असे अखोइगी अंगांगी सिलेबस ता हापीदना फिसालोनसागी वारी मयाम सिंग असि अखोइगी अंगांग सिंगदा खंगनबा लोइनना फी साबगी थबक से SUPW सोशली यूजफुल प्रोडक्टिव वर्क्स ओइना फिजिकली अंगांग सिंग असिगी स्कूलिंग की पीरियड ता फी साबा हयनबा न सिंगबा मयाम सिंग असे थबक ओइना पांगथोकलबदी अखोइदा प्रोडक्शन सु हेंगनी वर्क कल्चर सु हेंगलकनी लोइना हेलुम की फजबसिंग असे अंगांगी हैंडीक्राफ्ट की फजबसिंग असे नौरिबा अंगांगी वखलुंदा सु सिललगा अखोइगी तुंगी लिसांगसिना लाकदोरिबा जेनेरेशन कयादा हेलुम हैंडीक्राफ्ट की फजबा इपा इपुसिंगी लनसिंग असे पुथदुना चथबा ngangani हाइबसि थाजै पाउगी मरथना तेम ब्रेक अमगा मुक्लौजरी दिवाली अमसुंग निंगोल चाकोबन लाकपगा इरोइनना संगाई होंडाना फेस्टिवल असिदा होंडा कार्स की अहेनब डिस्काउंट सिंग पिजरी
Hauzik Lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara leizai loinana madik charaba servicing center su leizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasimak lengsin birau Prabhavati Handloom, Moirangkhom Sogaizam Lerak Machin, natraga aikhoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break ki matungda makhataba paupizari. Hauzik Manipur University asida regular vice chancellor leitabana maram oiraga university asi mangkiba yabagi akiba leiriba sigi matangda Kanglai Park Students Association gi maikaidigi governor unaduna memorandum ama pisingkre haina association asigi publicity secretary Huirongbam Bablu na phongdokre. Ngasi khoyathong da leiba association asigi office ta pangthokpa paumi singa unaba amada mahakna makha taraduna Haukiba chahi lisingani supna manga da thokiba MU ki matung ina vice chancellor ama oiba matamda yamdrabada oja oina chahi taragi experience leiraba professor ama oigada wone haiba sigi wangmoda hauzik in charge oina puriba si niyam gi matung ina yade maramaduna athuba matamda university asigi regular tadana leriba vice chancellor registrar Controller of Examination amadi Finance Officer athuba matamda regular oina haptuna University asi mangkiba yabagi fibam leiriba si kalhausi haina mahakna makhatana hairakle Manipur University gi leiba Vice Chancellor amasung Registrar then Controller of Examination ja masi khogi in charge oina pubana khogi Manipur University gi khogi sub reservation matang la kanda khogi chayen abam leija masi athuba matamda losanma pami haibdi chayen nei ba si kai marang no ha kanda khogi admission process dana state niyom chanaba aduga kenogi reservation gi policy dana khogi central gi keno ma la ko ja masi ju laibak thibani masi athuba matamda khogi regular BC ma happy rakanda registrar ma happy rakanda natra Controller of Examination ma happy rakanda athuba matamda losan biwa haina ki si mai kai degi MSRD da ngasi memorandum ama governor Manipur ki kutangda submit tawjaban Handicap Development Foundation Manipur na sinduna change attitudes to minimize barrier haiba thimda Taranithoi suba fortnight barrier free campaign listing ani taramapan North AOC da laiba Social Welfare Department da hodokre Tharamadu kamari lenena Social Welfare Department gi director ngangom utamna Numit tara mangani chupna chathagadawa thauramasi lenga ki leriba department singda differently abled oiraba miyoi singi piriba kanaba singasi khanganaba hotnabada thengnaba awaba nungaitaba kaya adu kokhanabagi pandamda pangthokpane Social Welfare Department asigi wenadi differently abled oiraba miyoi singi hena khudong chananaba thabak tharam kaya paikhatle haina mahana makhataki Department natragasu hena phaba effective oigadaba thabak thugadaba ma lairagadi tawjira haina khalakpadagi Social Welfare Department ki website si ihan hanboina demonstration tawba yanaba masi hana yare abdi utnaba ina koi sengal hanbani aduna semaga magi dummy si koi dummy si seasonaraga uzaga koi yeminare uzagi feedback khara phange madu mayam to hapchalaga koi na yare harakandadi like thadoni Social Welfare ki website si hek like thadokpaga government ki ayaba lorga atop topa department ki website sing jo koi na loina disable friendly way na bonagani Kumja lising amaga chamapan tara toret amadi lising amaga chamapan tara mapanda thokiba Anglo Cookie Warna chahi chama mapung farakpagi komon thoram ngasi moregi S Mongol khulgi khulakpa lokhozam haukip ki sangai da pangthokiba ga loina khulasida Anglo Cookie War Memorial Stone ama sumai kum hangdoke tharamadu da ADC Chandel ki member oiba ngamthang haukip Cookie Women's Union and Human Rights More Block ki member sing M Chanau Village ki chief D Jamkolon haukip amadi pastor ti ngamzathang haukipna maru oiba miyoi sing oiduna sarkya ki loina tongan khulgi khulakpa singsu tharamadu da sarkya ki
Nongchup Imphal Palem Ima Apunba Loop Nimpal Kanchi Lehau Marapaibi Amade Women Development Association Amade Universal Club Langthabal Kunja Awang Lekai na Kusam Naduna Manipur ge Kunaida Nisana Piba Chaitheng Haiba Hiramda Nongmagi Oiba Awareness Program Ama Ngasi Langthabal Kunja Awang Lekai Community Hall Pangthokre Tharumaduga Mari Lenana Universal Club Langthabal Kunja Awang Lekai gi General Secretary Laishram Sundar Nahai Ngasi Manipur gi mafam kudimakta Nisana Thumhattuna Naha Kaya gi Thawai Temsing Narakle Maramaduna Sigumba Nisagi Mayokta Changsin by Awareness Asi Manipur gi mafam kudimakta Pangthokpa Mathau Tai Laikai da Nisagi Mayokta Khongjang Changsinduna Haurakliba Naha Singbu Afaba Lambida Lamjingbagi Tangai Fadaba Leire Haiki ngasi lamdam da piklaba club amadi mera pabi leiriba any organization kayana lekai du da nisagi khongjang asi khara mayon chumbiduna asumba lambida angang singbu amadi naharon singbu yai phanabui damukta khongthang kya sangjan baibasi yamna tangai phadabra han khanjai masina tragadi ngasi malemda samasa nisana huji thumhatuna khoigi manipur hariba leba asisu nisana lokhigodaba manipur ma orakatra haibasisu jingno phaujai Juribam gi Uchathol lambi gi oiriba fiba masina maram oiraga maikai edom gi miyamda khudong chadaba kaya mayok nahanbada natana laina layong kaya pokhan bagya chogba maram amasu oire masida lenga ki mari leinaba singna mi yeng changbiduna thasi gi kun faw gi manungda semjin bidrabadi manpuba gari singna chathok chasin tawada matam kaktana thingzilagani haina Uchathol Pioneer Club UPC gi General Secretary Y Romena Fongdokre ngasi Uchathol village sapangthokiba pawgi mifam amada Romena makha taraduna Uchathol gi lambi asida jiri tupul rail lambi sembagi NF Railways ki arumba machinery sing puba amade man puba gari kaya chathok chasin tawbana lambi asigi fibam kai hena sokchile nongju thagi matamda leikhom thokpana amade ningtham thagi matamdana ufulna chathok chasin tawbada khudong cha daba kaya mayok na hale masina maram oiraga makhal kaya gi leina layong na ba fawba yaure hiramasigi matangda Mari nainaba loisang amadi NF Railways ta iba cherol pisinduna lambi asi sembinaba kayara khana haijakiba laikre adubu ngasi fawba thajaba yaba pawkhum amata pirakpa laitre maramaduna chatliba tha asigi kun fawgi manungda lambi asi semjinbagi thabak paikhattaba thoklabade thangnaba numitagi lambi asida manpuba gari sing chathok chasin tawbada matam kaktana thingzilagane masida tholakpa afa fatagi daita punamak lenga kamadi NF Railways na pugadabani haike Ministry of Human Resource Development MISRD na laukalakpa Samagra Shiksha campaign gi sarkamoina numit mangani chathagadaba district level program on national initiatives of school heads and teachers holistic advancement NISTA training ngasi District Institute of Education and Training diet kakching da hodokre Directorate of Education S amasung SCRT gi directorate ki lamjing makhada pangthokadaba thoramadu hodokpaga mari leinana diet kakching gi principal W Punyabati na hai Hanadagi chatharagli ba education system asida hanadagi leiraklaba takpi tambibagi chanabi asida anoba activity kaya hapchilaknaba train tawdriba oza singda training piga tawribane training asi piraga anoba wakhalona ma puraktuna activities method ta onthoknaba honarakpane training program asi makhatana tongan mamafam singda pangthoktuna primary oza singda training fanganaba pandam thamli haike ngasigi tawramadu da JEO kakching waya chauba sing amade government elementary school teachers headmaster headmistress Kuntra yauna oja chamaga yankai na sarugyaki. Ngasi Friendly Environmental Warriors Few Jiribam na sinduna Few ge advisor Hais Rajen Kumar Singh na luchingba miyoi kuntra na sabati mama Housing Pangthok liba Siroi Festival sarukyana ba infalda thonglaraba matung ukrul gidama khongsan kre. Few gi timadu ngasi ayuk DC Jiribam mayang lambam Ras Kumar amadi additional AK Sadananda Singh na Jiribam gi Babu Paradagi flag off tawduna lamtharaki bane. Few gi team masina ukrulda thonglaba matung housing chathariba Siroi Festival pangthokliba mafam aduda plastic free zone hena ba pandamda plastic khomba gi thabak chathagane tungda Manipur gi tongan ba lifeam leng amadi kangla gi mafam kayada Few jiribamna u chara kaya thagane amadi jiribamna Manipur gi chief minister N Biren amadi forest minister TI Shyam Kumar su unaduna memorandum amasu pisingani haire ngasi gi khongchara duda national highway 37 paring da leiba kaimai Barak, Nungba, Noni na chingba mafum kaya dasu akoy badalariba environment asibu kannanaba awareness kaya amasu Few jiribam na pangtholamki haire. Paugi marthana tema break amaga muklogzari.
US Pizza and Fried Chicken at Shanghai Pro. For us, food is about taste and delicious choices, but at affordable prices. Fresh dough with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Shanghai Pro. Siru Festival Gidamak Lamjingba Capna Chada Taranipan discount pijeri. Round trip Lupa Lising Ahum Chamri Nifumari. Drop Lupa Lising Ani Chamapanyankani Toy. Night charts Lupa Lising Ama. Ngasima book Tobio, Langston Birksay, Lamjingba Cap Office, Nagamapal Rims Road near Nityananda Temple. Phone number 8794613154. Aikogi toll free number 800102795. Break matungda mayam utaram nokcha bagaloina makata pau pizari. Humanism Foundation amadi 11 Gurkha Rifles nasinduna ngasi skill development courses sama Naikong Sifai Community Hall da pangthokre. Thoromaduda Humanism Foundation ge managing trustee Wahengbam Rorkichan, Naikong Khulen Gram Panchayat ke pradhan Moirangthem Bala Devi, Olaso Club Naikong Sifai ge president amadi 11 GR ge Major Ranjan Kumar na president member sing oike. Thoromaduga mari lenana Humanism Foundation Wahengbam Rorkichan na Pradhan Kausal Vikas Yojana Scheme gi makada National Skill Development Corporation na Lakoi Pata Skill Development Center hangdokre. Center asina kanaba kaya piba ngamlagani haike. Changangai Gram Panchayat na sinduna Gram Panchayat asigani suba Special Gram Sabha mifam ngasi tabungkhok awang lekai Community Hall da pangthokre. Pangthokiba Special Gram Sabha mifam atuda Pasoi Kendri MLA A Mirabai Sarugya kibaga loinana MGNRDGS ki matang da miyam bu wakal tahan baga loinana panchayat asige mafam singda paikhala kiba amadi tung da paikhala kadawa chakwa thaurangi hiram singda kupna khana nainaki ngarang dagi hogduna ukrul chathariba humlak suba Siroi Festival gamari lenana ngasi TBS FA Veteran Football Team na sinduna ukrul ge longchar village da free medical camp pangthokre camp aduda miyoi kaya laing baga loinana hidak langthak singlem na fangan ke Tungda temaduna mafam aduge mahairoi singda exercise book amadi pencil su yenthoki hairi. Ngasi nungtil phone kiba pauche singda kari kari maru weba pauya kiba ge habidu mayam puna khaminasi. Kanglaipak ki maira Manipur ki art and culture malem na masak takpada achawba thodang laugani Patel. State Cabinet mifam pangthokre. Jiribam Police na nupi ani dagi lupa laktra ni thoigi drug fare. Mori dasu AR na lupa crore ani rongi drug fare. Oza wat pagi bahiroi sing na protest ukre. Kangla Pau Manipur gi arts culture malem da sak takpada ai hagna achobo thodang laugani Patel. Meghalaya amadi Arunachal da yelong mising ngak senaba consultative committee na Home Minister unagadawri. Su da leiraga santi thugaiba amadi kian khanganba yaroi Radheshyam. Manava Nagaland gi miyam nadi Nagagi warosin loisinba pamle. Muivadi firal amadi tonganba constitution da ngauri. District tara nithoi gi khangatlaba lomi singda marumrang yanthokre. Ukrul subdivision gi oina record maintain tawnaba building ama sangakre. FEW Jiribam gi mioi kunthra na sabati mama Siroi Festival gi namak Jiribam thadokre. Pauzel Manipur si art and culture da awatpa leitaba lamdam amani Prahlad Singh Patel. Sugi ground rule thugaiba sing phanaba khangan kre. Center da khangan naba cabinet na wareb low kre. Soinaiba sing da yengliba midyeng amadi wakhalon hongdokpa mathau tai. Awatpa oza haftabadagi mahiroi sing irang haukre. Aroi bada maru pa mukahna. Union Minister Prahlad Singh Patel na lamdamasigi fazaraba na amadi chanabigi masak magun sing takre. Lamdamasida Santi Thugaina Bohonarakpa Su Chetariba Cookie Organization Sing Tindoktuna Action Lokatnaba Center da Kangan Kre Haina Minister TH Radheshyam na Fondo Kre. Manipur Police Training College ki Mes Tapiba Hawai Jar Chagem Pomba Charuba Trainee Kuntra Hena
Jennings Hospital laikanakre. More Hospital da ising fangdabana maram oiraga hospital asida mathau toriba doctor staff amadi hospital asida layeng leba miyoi sing amadi sevari kaya awaba mayoknare. Amadi Chief Minister and Birena Thobu oiduna State Cabinet ki mifam pangthoktuna issue kya khanakre. Ngasige wenadi matang asida Manipuri Paulo Shinjare Paumiyeng tabiri ba mayam punamakpo ASHAPRIYA namukana khurumjare.